Hꯧzik aina nakhoida khalhanningiba sastrasigi wahai marikak lei maramdi nangna khanba wafam adu nangi wahai amasung wakhallon oirakani. Nangna khalliba wakhal adu nangi wahai oirakani. Misak amana khanba wakhal adumak mahak oirakani. Mahakki thamoida khanba adumak mahak oirakani. Mahakki wakhalna chatpa mafam aduda mahakna ingani. Efesa Mari Kunithoi Kunmari. Nakhoina hana chatlamba lichatki marida launam chawba apambasing aduna manghalliba ariba mi adu thadou. Mahakna mafam asida hairi madudi Hozikti nakhoigi anauba machat ama leire aduna nakhoigi ariba machat adu thadoklo aduga nakhoigi pukningi thawai adu nauhallu aduga dharma chenbada amasung achumba asengbada ishwargi mawongda semkhraba anauba mi adu nakhoina setlu. Saitanna aikhoina tauba ngamlaroi haina haisinnaba adu aikhoina hanjin tauragadi ngamgani aduga nakhoigi pukningi thawai adu nauhallu. Nangi thangnaba aduda noklaga nangi pukningi thawai adu nauhallu haina haibiyu. Masi mayamna noklinglambadi yai adubu masi yamnadi maru oi. Mathangi pada adu amuk yengminasi masi aigidamaktadi yamna angakpa oiki. Aduga anauba mi adu nakhoina setlu. Mahakna hairiba asi ariba mi adugi machat adu thadou aduga anauba mi adu nakhoina setlu. Aduna mafam asida mahakna hairiba asi nakhoina kanbiba phangdringaida hinglamba mawong adugumna hinglaganu adubu Krista gumna hingu haibani adubu madu karamna oiba yagadawribano. Hanjinna nakhoigi pukningi thawai adu nauthok halaga oigani. Nangi wakhalon adu hongdrimakai nangi punsi amasung nangi sajat lichat amatta hongba ngamloi. Aina hairiba asi nangi wakhalon hongdokpiyu haibani. Masi ishwargi mateng yaudana oiba yaroi. Aikhoigi punsida mai pakpa khudingi matik ishwarna phangadabani. Mahak yaudana aikhoi kari amatta tauba ngamloi. Adubu ishwarna taubiriba sing aduda aikhoina thajaba yabaga loinana thawai asengbada ngajaduna yaushilludrabadi ishwar khaktanasu kari amatta tauroi. Ishwarna oihaningba misak adu oinanabagidamak aikhoi khaktana hotnajaba nattana thawai asengbada ngajaduna chachagadabani. Aduna chumna wakhal khangadabani aduga nangna khaningba wakhal adu nang khanba ngamgani. Nangi wakhalda lakpa wakhal ama hekta nang khalloidabani. Nangna khangadaba wakhal adu nang yamna munna yenglaga khangadabani maramdi nangna khanba adu nang oirakani. Amen. Nangna church ta lakpada phajana keraga laktuna nangi Christian marupsing aduga loinana nang lauduna chongduna tauramba yai adubu nangi thamoida kari lei haibage haibadudi ishwarna ui. Thong lonsin khrabaka amada kari taubage haiba adu ishwardi ui. Aikhoigi wakhal asi mipum khudingna uba yaba cinemagi screen gumna oirammabadi karam oigani. Nang asumna phawdau mali. Numit khudingi wakhal chumna khannanaba hotnaba haiba asi lan makhal amani. Masibuni wakhalda soknaba lan hairiba asi wakhal khanbagi matang amasung chin sijinnabagi matangda tambiba asi ai suktok loi. Aigi oinadi hairiba bisoi ani asida chahi khudingi series oina tambigani. Hanjin chap manana tambi haina hairabasu karisu kaide. Maramdi masi aikhoi darkar lei. Television gi mayamna khwaidagi pamna tanaba amasung yengnaba asi masigi teaching series sing asini. Masigi teaching series sing asini mi singna CD, DVD amasung lyric sing laina duna tanariba, yengnariba amasung panariba asi. Aikhoigi wakhal asida samasya lei haiba asi aikhoi khangi adubu wakhal phana khanba aikhoi tamgadabani.
ꯑꯇꯩ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯒ ꯅꯁꯥꯒꯤ ꯈꯟꯖꯔꯒ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯈꯜꯂꯒ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯄꯨꯟꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯤꯡꯂꯤꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯅꯪꯅ ꯊꯕꯛ ꯑꯃꯁꯨꯡ ꯆꯠꯄ ꯃꯇꯝꯗ ꯅꯁꯥ ꯅꯊꯟꯇꯗ ꯍꯪꯖꯧ, ꯑꯩꯅ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯉꯁꯤ ꯑꯩ ꯀꯔꯤ ꯋꯥꯈꯜ ꯈꯟꯒꯗꯒꯦ? ꯉꯁꯤ ꯑꯩꯅ ꯏꯔꯨꯖꯔꯤꯉꯩꯗ ꯑꯩ ꯀꯔꯤ ꯋꯥꯈꯜ ꯈꯟꯈꯤꯕꯒꯦ? ꯉꯁꯤ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯀꯔꯤ ꯋꯥꯈꯜ ꯈꯟꯈꯤꯕꯒꯦ? ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯅꯪꯅ ꯐꯖꯅ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯉꯟꯕ ꯑꯌꯨꯛꯇ ꯂꯥꯏ ꯐꯠꯇꯕꯅ ꯐꯠꯇꯕ ꯋꯥꯈꯜ ꯍꯦꯛ ꯍꯦꯛ ꯈꯜꯍꯜꯂꯤ꯫ ꯅꯪꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯀꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯒ ꯉꯁꯤ ꯅꯪ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯏ ꯐꯠꯇꯕꯅ ꯍꯥꯏꯔꯛꯂꯣꯏ, ꯑꯗꯨꯕꯨ ꯃꯗꯨ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈꯤꯅꯕ ꯅꯪꯒꯤ ꯅꯆꯤꯟꯅ ꯌꯥꯝꯅ ꯂꯥꯎꯅ ꯉꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯗ ꯈꯨꯝꯕ ꯇꯝꯒꯗꯕꯅꯤ, ꯅꯪꯒꯤ ꯅꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯅꯪꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯗ ꯇꯥꯟꯅꯒꯦ ꯈꯛ ꯈꯟꯒꯅꯨ꯫ ꯗꯦꯕꯤꯠꯅ ꯒꯣꯂꯤꯌꯥꯠ ꯇꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯀꯣꯛ ꯑꯩꯅ ꯀꯛꯊꯠꯀꯅꯤ, ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯅ ꯅꯣꯡꯊꯛꯀꯤ ꯎꯆꯦꯛꯁꯤꯡꯗ ꯄꯤꯖꯒꯅꯤ꯫ ꯅꯪꯅ ꯊꯥꯡ ꯑꯃꯁꯨꯡ ꯇꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯕꯁꯨ ꯑꯩꯗꯤ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯆꯪ ꯊꯧꯕ ꯈꯔ ꯃꯊꯧ ꯇꯥꯏ꯫ ꯀꯣꯂꯣꯁꯤꯌꯥ 3:1-2 ꯃꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯋꯥꯡꯕ ꯃꯐꯝꯗ ꯊꯝꯅꯅꯕ ꯇꯥꯛꯄꯤꯔꯤ꯫ ꯅꯉꯣꯟꯗ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯔꯒꯗꯤ ꯅꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯒꯜ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯅꯪ ꯅꯁꯥꯅ ꯈꯟꯖꯒꯗꯕꯅꯤ ꯃꯗꯨꯗꯤ ꯅꯪ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯟꯒꯦꯔꯥ ꯍꯥꯏꯕ ꯑꯁꯤ꯫ ꯅꯪꯅ ꯐꯠꯇꯕ ꯋꯥꯈꯜ ꯍꯦꯛ ꯈꯟꯕꯒ "ꯍꯩꯁ, ꯃꯁꯤ ꯑꯩ ꯈꯟꯕ ꯌꯥꯗꯦ" ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯅꯅꯕ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯌꯥꯝꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯏ, "ꯖꯣꯏꯁ, ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯂꯥꯛꯄꯒꯤ ꯁꯃꯁ꯭ꯌꯥ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ?" ꯑꯩꯉꯣꯟꯗꯁꯨ ꯂꯥꯛꯏ꯫ ꯍꯣꯏ, ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯑꯗꯨꯒꯨꯝꯅꯗꯤ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯌꯨꯛꯀꯤ ꯑꯍꯥꯟꯕ ꯃꯤꯅꯤꯠ 15ꯔꯣꯝꯗꯤ ꯑꯩ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯌꯨꯛꯇ ꯑꯩꯒꯤ ꯀꯣꯐꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯃꯤꯁꯤꯡꯒꯤ ꯑꯁꯣꯏꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯁꯦ ꯍꯦꯛꯇ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯕꯗ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅꯗꯤ ꯑꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯅ ꯈꯜꯂꯤꯕ ꯑꯗꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯐꯕ ꯃꯒꯨꯟꯁꯤꯡ ꯑꯣꯏꯅ ꯑꯩꯅ ꯅꯤꯡꯊꯤꯅ ꯁꯤꯡꯊꯥꯅꯕ ꯍꯧꯖꯩ꯫ ꯃꯁꯤꯅ 100ꯒꯤ ꯃꯅꯨꯡꯗ 99 ꯑꯆꯨꯝꯕ ꯑꯣꯏꯔꯒ 1 ꯅꯠꯇ꯭ꯔꯒ 2ꯈꯛ ꯂꯥꯟꯕ ꯑꯗꯨꯗ ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯟꯕ ꯍꯧꯅꯗꯦ꯫ ꯃꯁꯤ ꯑꯥꯔꯊ ꯊꯣꯛꯇꯦ, ꯑꯗꯨꯒ ꯃꯗꯨ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯃꯗꯨ ꯑꯩꯒꯤ ꯃꯆꯠꯁꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯃꯤꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯒꯟꯕ ꯃꯗꯨ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯑꯩ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯑꯩꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯩ ꯃꯗꯨ ꯐꯖꯅ ꯈꯪꯖꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯟꯕꯟ ꯊꯨꯒꯥꯏꯅꯕ ꯏꯁ꯭ꯋꯔꯒꯤ ꯃꯄꯥꯟꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕꯅꯤ꯫ ꯌꯦꯠꯅꯕꯁꯤꯡ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯕꯨ ꯈꯪꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯋꯥꯡꯕ ꯋꯥꯈꯜ ꯈꯨꯗꯤꯡ ꯃꯥꯡꯍꯜꯂꯤ, ꯑꯗꯨꯒ ꯋꯥꯈꯜ ꯈꯨꯗꯤꯡꯕꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ ꯏꯜꯍꯟꯅꯕ ꯐꯥꯗꯣꯛꯀꯨꯝꯅ ꯄꯨꯔꯛꯂꯦ꯫
2 Korintiya 10:3-5 Nanggi wakhal adu lanfamni adubu nanggi wakhal adu cheksinna thamu masi yamna maru oiba amasung yamna phajaba shastragi wahaini maramdi nangna nanggi wakhal adu cheksinna thamlagadi nang thabak pumnamak pangthokpa ngamgani haibadi ishwargi aningba pumnamak nang tawba ngamgani aikhoi wakhal asi chumna phajana cheksinna leiragadi ishwarna aikhoida taw haiba khudingmak tawba ngamgani wakhal phajana khanthabaga loinana chara henge haina khankraba misak adudi lamlaklaba matamda fauba chara hen mangamgani maduda wakhal phajana khanbagi matangda khudam kaya piduna takpagi matam adu hojik leite adubu masi nangi punsigi hiram amada hekta pansinba yai nangi wakhaldasu lepkadabadi nangi sendondagi kokpa ngamgani nang tasengna khantharagadi nang sel tungshinba ngamgani nang chahi nifu surakpadasu tasengna wakhal chumna khanba ngamlagadi heart attack tauba yaudana nang kuina hingba ngamgani nakhoina haiba yai madu oirabadi Joyce nanga sukchan chanadaba misak aduga nang sanarakpa yai hallelujah ai khangi sahi nifu humdoi chupna aina aiga yamna khetnaba misak amaga yum panminaraklibani aikhoi ani yamna khetnai mahakna sports yamna pamjai adubu aidi sports ki matangda apamba amatta leite aduna aikhoi anigi marakta khetnaba kaya ama laikre aduna sanade haiduna yum panduna laiminnaba yadragadi aikhoi ani hapta anidagi henna punduna laiminnaba ngamloi aduna nangi wakhal adu cheksinna khangadabani hiram kharagi matangda nakhoi khara amadi cheksinna wakhal khangadabani haiba asi kaya yaningbage nangnabu wakhal chumna khanjaraga nangi punsida thaudok kaya ama thokrabasu nangna asumna haiba ngamlagadi madudi aigi punsida phattaba thaudok kaya ama thokrabasu ishwarna aigidamak lepiri haina haigadabani nang nisagi natraga awaba thaudok-tagi ningkha tamba ngamgani Romia 12:2 asi aikhoina yamna toina thengnarabani adubu masina hairi taibangpan asigi sakwong lawganu adubu nakhoina afaba lawshinba yaba mapung phaba ishwargi aningba karino haiba changyengnaba nakhoigi pukning nauhanduna nakhoi sakong onthou nangi wakhalon hongdou Israelite masasingidamak ishwarna wasak pikhraba lamdam aduda mahakna pumnamak pikhrabani adubu makhoina lamjauda leiringaida makhoigi wakhal adu chumna khankhidaba oiragadi madu makhoina phangba sukngamngamloi nangi khongchat aduda nang kadai yaurabage nangi wakhalon adu kayamuk yamna phaba wakhallono kanagumbana nangonda lalakpa matamda kaya thuna nang ngakpiba ngambage nang yamna sauganbra nang piba haiba misak ama oibra numidang asida pibagi matangda aina tambiba matamda nangi wakhalda nungaitabra natraga pibagi matangda nungaiba faubra Israel masasing adugi sengdaba chumdaba wakhalon adu makhoigi haukraba punsi aduda yumpham oibanani makhoina minai oibagi wakhalon adu leirami makhoi masagi matangda yamna hanthana khanjaba miyoisingni ayamba matamda makhoi Egypta adum hannanaba hotnarami mafam adudagi puthokpiyu haiduna sahi kaya kaya makhoina ishwarda nijarami aduga makhoina lambida kudong thiba ama hek thengnabaga makhoi amuk hekta hannanaba hotnarami makhoigi manglan amata leiramde makhoigi punsigidamak ujaningba darshan amata leiramde makhoina oiriba amasung oiramba fibamsing adu makhoi khangjai adubu hairiba fibamsing adu makhoi amata pamlamde nangna oiramba fibam aduda haujik oiriba fibam aduda kana kana ahongba khara uba pambage
ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯃ ꯂꯩꯖꯒꯗꯕꯅꯤ, ꯅꯪꯒꯤ ꯎꯖꯅꯤꯡꯕ ꯗꯔꯁꯟ ꯑꯃ ꯂꯩꯒꯗꯕꯅꯤ, ꯅꯪꯅ ꯍꯥꯟꯅꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯃꯁꯨꯡ ꯎꯈ꯭ꯔꯕ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯎꯖꯕ ꯉꯝꯒꯗꯕꯅꯤ꯫ ꯊꯥꯒꯠ ꯏꯁꯩ 18:18ꯗ ꯗꯦꯕꯤꯗꯅ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯤꯡꯕꯁꯤꯡꯒꯤ ꯂꯝꯗꯝꯗ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯌꯦꯡꯖꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯑꯥꯁꯥ ꯌꯥꯎꯅ ꯍꯤꯡꯕ ꯍꯥꯏꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯍꯤꯡꯅꯤ꯫ ꯑꯥꯁꯥ ꯂꯩꯇꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯥꯁꯥ ꯂꯩꯇꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯗꯕ ꯃꯈꯩ ꯂꯥꯏꯔꯕ ꯀꯌꯥ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯐꯝꯗ ꯇꯥꯔꯤꯕ ꯑꯥꯁꯥ ꯂꯩꯇꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏꯅꯤ, ꯃꯁꯤ ꯇꯁꯦꯡꯅ ꯀꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯥꯁꯥ ꯀꯥꯏꯕꯅ ꯊꯃꯣꯏ ꯅꯥꯍꯜꯂꯤ꯫ ꯅꯪꯅ ꯑꯥꯁꯥ ꯂꯩꯇ꯭ꯔꯕꯗ ꯅꯪ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯑꯃꯁꯨꯡ ꯑꯅꯥꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯇꯥꯡꯗ ꯔꯣꯃꯤꯌꯥ 4:9ꯅ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯏꯁ꯭ꯋꯔꯅ ꯑꯕ꯭ꯔꯥꯍꯝꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯃꯁꯨꯡ ꯃꯔꯩꯀꯥꯏ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯟꯅꯤꯡꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯐꯨ ꯄꯤꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯛ ꯍꯦꯛ ꯄꯨꯊꯣꯛꯄꯤ꯫ ꯏꯁ꯭ꯋꯔꯅ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯄꯥꯒꯤ ꯌꯨꯝ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯔꯩꯀꯥꯏ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯨ꯫ ꯀꯔꯤꯒꯤ? ꯃꯈꯣꯏ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄꯁꯤꯡ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯟꯅꯤꯡꯂꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯪꯅ ꯂꯣꯏꯅꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯥꯖꯗꯕ ꯃꯤ ꯑꯃꯠꯇ ꯁꯨꯛꯇꯤꯟ ꯇꯤꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯊꯥꯖꯗꯕ ꯃꯤꯁꯤꯡꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯤꯟꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯥꯐꯨ ꯄꯤꯗꯨꯅ ꯆꯤꯡꯈꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯁꯥꯐꯨ ꯄꯤꯗꯨꯅ ꯆꯤꯡꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯗ ꯈꯪꯂꯒ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯑꯄꯤꯛꯄ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯒ ꯅꯪꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯅꯪꯅ ꯊꯣꯛꯇꯕ ꯍꯥꯏꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ꯫ ꯕꯥꯏꯕꯜꯅ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯃꯍꯥꯛ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯍꯤ ꯌꯥꯝꯂꯕ ꯐꯥꯎꯕ ꯑꯉꯥꯡ ꯂꯩꯇꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 60 ꯁꯨꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯥꯒ ꯑꯉꯥꯡ ꯎꯅꯕ ꯌꯥꯕꯒꯤ ꯆꯍꯤ ꯂꯥꯟꯊꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯋꯥꯁꯛꯄꯤꯈꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯪꯒꯤ ꯅꯁꯥꯗꯒꯤ ꯅꯪꯒꯤ ꯅꯆꯥ ꯑꯃ ꯑꯩꯅ ꯄꯤꯒꯅꯤ"꯫ ꯃꯗꯨꯗ ꯑꯕ꯭ꯔꯥꯍꯝ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯊꯥꯖꯕꯒꯤ ꯃꯤꯅꯣꯛꯅꯤ, ꯑꯗꯨꯕꯨ ꯁꯦꯔꯥꯅꯗꯤ ꯆꯤꯡꯅꯕꯒꯤ ꯑꯃꯁꯨꯡ ꯊꯥꯖꯗꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯈꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯁꯤꯡ ꯑꯃꯁꯨꯡ ꯕꯥꯏꯕꯜꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯑꯣꯏꯊꯣꯛꯂꯣꯏꯗꯧꯕꯒꯨꯝꯅ ꯅꯪꯉꯣꯟꯗ ꯐꯥꯎꯔꯝꯕ ꯌꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯕꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯅꯪꯅ ꯅꯣꯛꯇꯨꯅ ꯍꯥꯏꯖꯔꯕ ꯃꯗꯨꯗꯤ, "ꯍꯩ, ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯦ, ꯃꯁꯤ ꯑꯣꯏꯔꯛꯀꯗꯧꯕ ꯑꯗꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯒꯅꯤ"꯫ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗꯗꯤ ꯑꯐꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯇꯦ ꯍꯥꯏꯅ ꯌꯥꯒꯗ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯕ꯭ꯔꯥꯍꯝꯅ ꯆꯍꯤ 10 ꯉꯥꯏꯈꯤ꯫ ꯆꯍꯤ 10꯫ ꯔꯣꯃꯤꯌꯥ 4ꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯥꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯉꯣꯟꯗ ꯋꯥꯁꯛꯄꯤꯈꯤꯕ ꯃꯍꯥꯛ ꯖꯥꯠ ꯀꯌꯥꯒꯤ ꯃꯄꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯑꯥꯁꯥ ꯂꯩꯕꯒ ꯂꯣꯏꯅꯅ ꯊꯥꯖꯈꯤ꯫ ꯅꯪ ꯊꯕꯛ ꯇꯠꯂꯕ꯭ꯔꯥ? ꯅꯪꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ? ꯀꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯅꯪ ꯆꯥꯎꯔꯛꯈꯤꯕ꯭ꯔꯥ? ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪꯕꯨ ꯇꯝꯊꯤꯅ ꯇꯧꯕꯤꯔꯛꯈꯤꯕ꯭ꯔꯥ? ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌా ꯊꯦꯡꯅꯔꯤꯕ꯭ꯔꯥ? ꯅꯪ ꯌꯥꯝꯅ ꯀꯨꯏꯅ ꯅꯥꯃꯟꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕ꯭ꯔꯥ?
ꯑꯁꯥ ꯀꯥꯏꯕ ꯇꯧꯕꯤꯒꯅꯨ, ꯑꯁꯥ ꯂꯩꯕꯤꯌꯨ, ꯅꯪꯒꯤ ꯋꯥꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯕꯤꯒꯅꯨ, ꯖꯤꯁꯨꯗ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ, ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕꯤꯌꯨ꯫ ꯅꯪꯕꯨ ꯋꯥꯈꯜ ꯆꯣꯏꯍꯟꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯣꯛꯇꯨꯅ ꯅꯪꯒꯤ ꯊꯥꯖꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯆꯪꯈꯣꯟꯍꯟꯕꯤꯕ ꯑꯣꯏꯔꯤꯕ ꯖꯤꯁꯨꯗ ꯅꯪꯒꯤ ꯃꯤꯠꯐꯝ ꯊꯝꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯃꯦꯟ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯣꯏꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯎꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯈꯪꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯨꯝꯅꯃꯛ ꯄꯣꯜꯂꯤ꯫ ꯃꯈꯣꯏꯗ ꯊꯥꯖꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯦꯁꯥꯌꯥ 13:3ꯗ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯤꯠꯅ ꯎꯕꯗ ꯑꯃꯁꯨꯡ ꯅꯥꯅ ꯇꯥꯕ ꯈꯛꯇꯗ ꯖꯤꯁꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯕꯤꯆꯥꯔ ꯇꯧꯗꯦ꯫ ꯃꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒ ꯆꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯊꯋꯥꯏꯗ ꯈꯪꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯕ ꯑꯃꯁꯨꯡ ꯅꯥꯅ ꯇꯥꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯊꯋꯥꯏꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯆꯤꯡꯕꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯣꯏꯗꯧꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩꯒꯤ ꯊꯋꯥꯏꯗ ꯈꯪꯕ ꯉꯝꯃꯤ꯫ ꯑꯩꯒꯤ ꯀꯣꯛꯅꯗꯤ ꯃꯗꯨꯗ ꯃꯔꯩ ꯇꯧꯔꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈꯤꯅꯕ ꯑꯩꯉꯣꯟꯗ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕ ꯑꯗꯨ ꯏꯟꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛꯇ ꯐꯥꯎꯏ꯫ ꯃꯗꯨꯗ ꯅꯪꯒꯤ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯒ ꯄꯟꯊꯨꯡꯗꯤ ꯁꯨꯛꯌꯧ ꯌꯧꯗꯅ ꯆꯞ ꯃꯥꯟꯅꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯆꯨꯝꯅ ꯈꯟꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯈꯟꯕꯤꯌꯨ꯫ ꯑꯆꯨꯝꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜ ꯊꯝꯖꯗꯨꯅ ꯅꯪꯒꯤ ꯍꯥꯏꯕ ꯌꯥꯏ, ꯋꯥꯁꯛꯄꯤꯈ꯭ꯔꯕ ꯂꯝꯗꯝ ꯑꯗꯨꯗ ꯑꯩ ꯆꯠꯂꯤꯕꯅꯤ, ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯅ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯑꯩ ꯆꯠꯂꯤꯕꯅꯤ, ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯩꯒꯅꯤ꯫ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤꯕꯗꯒꯤ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯐꯪꯖꯒꯅꯤ꯫ ꯑꯃꯦꯟ꯫ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯔꯤ, ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯇꯨꯡ ꯑꯣꯏꯅ ꯍꯧꯗꯨꯅ ꯃꯥꯡꯂꯣꯝꯗ ꯍꯦꯟꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯒꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯖꯦꯁꯥꯌꯥ 49:19-18 ꯑꯁꯤ ꯏꯁꯟꯕꯤꯌꯨ ꯑꯗꯨꯒ ꯄꯥꯕꯤꯌꯨ꯫ ꯃꯁꯤ ꯃꯈꯣꯏꯅ ꯎꯅꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯥꯞꯂꯛꯀꯦ꯫ ꯖꯦꯁꯥꯌꯥ 49:19-18 ꯃꯃꯥꯡꯉꯩꯒꯤ ꯍꯤꯔꯝꯁꯤꯡ ꯅꯤꯡꯁꯤꯡꯂꯒꯅꯨ, ꯑꯔꯤꯕ ꯍꯤꯔꯝꯁꯤꯡ ꯈꯜꯂꯨꯔꯒꯅꯨ, ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜ ꯊꯝꯂꯨꯔꯒꯅꯨ, ꯅꯉꯣꯟꯗ ꯃꯤꯅ ꯊꯤꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒꯅꯨ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯑꯅꯤ ꯊꯣꯛꯄ ꯕꯣꯔꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯈꯜꯂꯨ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯌꯥꯅꯖꯔꯒꯗꯤ ꯅꯪꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯕꯣꯔꯁꯤꯡ ꯑꯣꯏꯅ ꯅꯉꯣꯟꯗ ꯁꯤꯡꯖꯤꯟꯕꯤꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯁꯤ ꯃꯌꯣꯟ ꯆꯣꯡꯒꯅꯤ, ꯅꯈꯣꯏꯅ ꯃꯁꯤ ꯈꯪꯂꯣꯏꯗ꯭ꯔꯥ? ꯑꯩꯅ ꯂꯝꯍꯥꯡꯗ ꯐꯥꯎꯕ ꯂꯝꯕꯤ ꯑꯃ, ꯑꯗꯨꯒ ꯂꯩ ꯀꯠꯂꯒ ꯇꯨꯔꯦꯜꯁꯤꯡ ꯁꯦꯝꯒꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯆꯨꯝꯗ꯭ꯔꯕꯗꯤ ꯋꯥꯁꯛꯄꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯅꯪ ꯁꯨꯛꯂꯩ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯈꯥ ꯄꯣꯟꯗꯦ꯫ Joyce Meyer Ministry 하이베시 마학부 ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ ꯃꯔꯨꯞ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕꯁꯤꯡꯅ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org ngasi Joyce Meyer ꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ Joyce Meyer Ministry ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ